ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯗꯗꯥ ꯑꯍꯨꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯈꯣꯜ ꯑꯗꯨ ꯗꯗꯥ ꯑꯅꯤꯒꯤ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯗ ꯌꯥꯝꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯗꯗꯥ ꯑꯍꯟꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯗꯨꯅ ꯍꯣꯡꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯗꯥ ꯑꯍꯟꯒꯤ ꯌꯨꯝꯁꯨ ꯃꯊꯛ ꯃꯈꯥ ꯃꯊꯣꯟ ꯑꯅꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯗꯗꯥꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯒ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯩꯈꯣꯏ ꯑꯕꯦꯝꯃꯗꯣ ꯆꯠꯄ ꯈꯔ ꯍꯩꯔꯛꯄꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯌꯥꯎ ꯑꯃ ꯇꯧꯔꯦ꯫ ꯅꯪ ꯑꯩꯈꯣꯏ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯉꯒ ꯑꯕꯦꯝꯃꯗꯣ ꯇꯨꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯑꯩꯅ ꯉꯁꯥꯏ ꯁꯨꯃꯝꯕꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ "ꯍꯣꯏ ꯏꯅꯝꯃ, ꯑꯩ ꯌꯦꯡꯂꯨꯒꯦ" ꯍꯥꯏꯗꯨꯅ ꯑꯕꯦꯝꯃꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡ ꯀꯥꯔꯣꯝꯗ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯕꯦꯝꯃꯗꯣ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯕꯦꯝꯃꯕꯨ ꯄꯝꯗꯨꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯅꯅꯝꯃꯅ ꯁꯦꯝ ꯁꯥꯔꯤꯁꯦ ꯈꯔ ꯌꯥꯎꯁꯜꯂꯨ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯕꯥꯃꯣꯟꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯔꯛꯂꯕꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ." ꯑꯁꯨꯝꯅ ꯗꯗꯥꯅ ꯑꯕꯦꯝꯃꯕꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯏꯅꯝꯃꯒ ꯑꯩꯒꯁꯨ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯗꯥꯅ ꯑꯕꯦꯝꯃꯗꯣ ꯏꯅꯝꯃꯒ ꯑꯩꯒꯤꯒ ꯃꯅꯥꯛꯇ ꯊꯅꯝꯗꯨꯅ ꯃꯄꯥꯟꯗ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯦ, ꯌꯦꯡꯁꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯅꯝꯃꯒ ꯑꯩꯒꯁꯨ ꯑꯕꯦꯝꯃꯕꯨ ꯁꯦꯟꯅꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯑꯕꯦꯝꯃꯒ ꯃꯕꯥꯅꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯝꯃꯒ ꯑꯩꯒꯁꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯕꯦꯝꯃꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯒ ꯃꯄꯥꯟꯗ ꯕꯥꯃꯣꯟꯅ ꯊꯣꯡ ꯊꯥꯛꯏꯕ ꯃꯅꯥꯛꯇ ꯏꯅꯝꯃꯒ ꯑꯩꯒ ꯑꯋꯥꯠ ꯑꯄꯥ ꯍꯪꯕ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯗꯗꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯑꯩꯈꯣꯏ ꯑꯕꯦꯝꯃ ꯗꯗꯥꯒꯤ ꯌꯨꯝ ꯃꯊꯛꯇꯒꯤ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯔꯝꯗꯨꯅ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯔꯛꯈꯤ꯫ ꯑꯕꯦꯝꯃꯁꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯁꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝꯈꯔ ꯗꯗꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯏꯅꯝꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯏꯅꯝꯃꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯑꯕꯦꯝꯃꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠ ꯊꯝꯐꯝ ꯀꯥꯔꯣꯝꯗꯒꯤ ꯑꯕꯦꯝꯃꯒꯤ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯥ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯁꯥꯗ "ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯕꯖꯥꯔ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯕꯕꯥꯅ ꯑꯩꯕꯨ "ꯍꯜꯂꯛꯑꯣ, ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ" ꯀꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯑꯩꯕꯨ ꯀꯧꯕ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯗꯗꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯟꯁꯦ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯑꯩꯒꯤꯗ ꯂꯩꯃꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯩꯃꯗꯣ ꯑꯃꯨꯛ ꯋꯥꯈꯜ ꯁꯣꯟꯊꯕ ꯍꯧꯔꯦ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯠꯇꯅ ꯇꯝꯃꯤ꯫ ꯑꯗꯨꯅ ꯏꯆꯟꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯍꯟꯒꯦ" ꯑꯁꯨꯝꯅ ꯗꯗꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯗꯗꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯁꯥꯗꯈꯔ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅ ꯑꯩꯁꯨ ꯑꯃꯨꯛ ꯗꯗꯥꯒꯤ ꯌꯨꯝꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯗꯗꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯅꯝꯃꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯕꯦꯝꯃꯗꯣ ꯅꯣꯏ ꯗꯗꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯉꯩꯗ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯊꯝꯐꯝ ꯀꯥꯁꯦ ꯑꯁꯤꯗ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯑꯕꯦꯝꯃꯒ ꯁꯥꯟꯅꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯩ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯅꯅꯝꯃꯒꯤ ꯋꯥꯁꯦ
nang tarunu. Asumaina pungangda ngang leirabani. Chango nangi kada hairaki. Aisu aigi kada changaki. Adubu nongmadi akhoi dadana thabak chathokingayda akhoi inamado dadagiga magiga kada kanaguma miyoy amaga wari sanabagi mawongda makhol ama aina taraki. Aisu kanaga oiba jano haiduna kina makhoigi kada changami. Adubu inamadi famungda abemagi sanapot mayam amaga matomda sanaduna leirami. Aisu inamagi mataw aduda isada yamna kirami. Ai changakpa ubaduda aingonda sumna hairaki. Isan lao nangsu abemaga sanasi. Abema chichela etu hairaki. Madudige ai isada kiduna mafam adudagi thoraktuna aigi kada dadabu lakpa ngairami. Dada hek lakpaga aina dadada sumna hairami. Dada inamase doktor gumba ma yengthokpisi natragadi itaimagi mawongse ai yamna nungaite hairami. Maduda dadana asumna khumaki. Isan hana yenglabani. Doktor ne hidaka mayam ama tharakpani. Chaw yade. Nangonda horendagidi hidak sing adu piraki. Themaga nanamaji khara bijau hairaki. Aisu hoi dada haiduna khumami. Asumna numit adugi numidangda aichu cha ising toktuna inamabu hidak bijaduna phamungda changami. Aduba numidangi pung ani tarakpa daiwaida dadagi yum mathaktagi angangi khungji makholama chelaga sanabagi makholama aina taraki. Aisu makhona du tabada asumna khalami. Abemagi thawaise yum sida leiriba mali. Akhoi dada sibu yum sida tawriba matawsing asibu karimata khangdaba chara haiduna aisu ahingdu matumangkhide. Nongalaga ai dadagi manakta changduna asumna hairami. Dada ai yamna kire. Dadagi yumda leibase ngarang numidangsu dadagi yum mathakta angangi khungji makhonga yamna tai. Dada ai yumda satkrage haiduna maduda akhoi dadana aingonda yamna saungna sumna hairaki. Ichan nanamagi matawsing asida nangsu asengbo oina khallabo. Aina thabai ingkhang chathokhingaida nanamase hanagasu wakan khara manadre amuk kari no jaja tawrangadra haiduna aina nang kaubani. Fare nang chalo nayambadi waduri da hairaki. Aisu dadagi matawaduda nungairaktabadagi dadada sumna hairami. Dada ai chatlaru dadagi yumasida ai matam khara leirage haiduna. Asumna nong nini leiraba matung amuksu nong manumidang ahing nongyay amada sakhum lomdagi angangi khungji makhol amamuk taraki. Aisu kiduna isa pumba phaijupna kupsanduna leirami. Adubu ngahak leiraga aigi kada dada sangaki. Maduda aina dadada sumna hairami. Dada sakhumda angangi khungji makhol ama tai haiduna dadana amu aingonda sumna hairaki. Makhol adu aisu tabadagi sakhum lomda changduna yenglubani. Midi kanamata lehaude. Kirunuda dada leisidi hayeng maibira ama kauduna yengthoksi hairaki. Asumna nokheng nganbaga akhoi dadana maiba ma puduna laki. Aduga maiba duna dadagi yungi akoibadu yenghalami. Maduda maiba duna sumna hairaki. Karisu leiteda lai yoiba thoram macha ama pangthokpigi. Aduga karisu tawraroi hairaki. Asumna maiba duna lai yoiba thoram sing dadagi yumda pangthokami. Matam kharadi dadagi yumda tamnaramba sing adu pharami. Adubu nongma dadagi yum thangnana leiba ine ama dadagi yumda changaki. Aduga akhoi dadada sumna hairami. Ibungo ai wa mata haige yeng nangi yum mathakse numidanga thengbada mi tumna hipna khraba matamda angang macha ama senduna sanaba hek ui. Masibu nakoi khangdabra yaragadi nakoi akhang hayama tanaho laikhidraba nangi nasagi thawai mise nangi yumsida leibra karinoma di tawri hairaki. Wafam aduda dadadi pungak ngaki. Aduga yumthangnaba ine aduda asumna hairami. Karino ine na hairisibo asengbaru ine haiduna. Maduda ine aduna mu asumna khumaki. Khangdre wafam asi nangdi thajadaba yai. Lakaigi miyoi singnasu marakta ui haine. Aisu ure nang athubada maiba maibi tanajo ai chatle asumna hairamduna ine adu satki. Dada su wafam aduda ingak ngakna
ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯆꯟ, ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯁꯤꯔꯥ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤꯔꯥ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯗꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯗꯗꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯗꯗꯥ, ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯈꯔ ꯍꯩꯕ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯀꯧꯁꯤ, ꯑꯗꯨꯒ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏꯅ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯅ, "ꯐꯔꯦ ꯏꯆꯟ, ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔ ꯑꯃ ꯀꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯊꯣꯛꯍꯟꯁꯤ, ꯃꯗꯨꯗ ꯑꯣꯏꯗ꯭ꯔꯒꯗꯤ ꯅꯅꯝꯃꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯗꯗꯥꯅ ꯍꯟꯗꯛꯇꯤ ꯃꯥꯏꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯥꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯂꯩꯔꯤ, ꯃꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯀꯠꯊꯣꯛꯄꯤꯈꯤꯁꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯑꯕ ꯃꯇꯨꯡ ꯑꯕꯦꯝꯃꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯂꯩꯕꯥꯛ ꯀꯣꯝ ꯇꯧꯗꯨꯅ ꯃꯈꯥꯗ ꯐꯨꯝꯃꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯕꯦꯝꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯗꯗꯥꯒꯤ ꯌꯨꯝꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ, ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫